Ngasi January cecet taret kumsing sing ani sop na kun manga ngasi ningta khong kha khuno da leikhi da ba kha khuno gi water supply ki mafam da leikhi da ba mari nising phura hangdo pun me ne se da erisha sing da thormasi ga mari lenana ai ha da wafum khara phongdok sing bade ngasi phawde satharaiba ikoi irang sida leikhiba mi masing chani yangkhei almana surmanen khale tonga pham da leikhiba sing tonga pham sing da tising phura semna bagi tabak thorang sing chathanari de manung da handak sida sida leriba leikhiba mari gi tising phura siga tharaga Peace Committee na same ki punishing for us han bada phausakai da ama mathang da wangu akasoi da lekhidaba mari aduga ngasina amok ningto kongkha khunau da lekhidaba water supply da lekhidaba mari ki nising phura hangbuna mene laiba checha trama da amok ningto khong awang ward 2 da amok akhoi lekhidaba amagi nising phura akhoi hangdokani akhoina Nixing Pura Semba si Jumnagi among from the Nixing Purama Kinbagi Tambagi Wafam Nati Torokriba Irang says that like he was sing a sigi Punsi Katkiva Tawai Mayam sing a do Magimu Nung sing a do at a time when Tahan give Nataba Kuna Siga Matam Bumba the Sagon and a Hingba, Ado by Moon sing on Ba Loinana. Manipur lepakta singna rakhiba adumba singna reiba phemasde thawai katkiba sing thawai thakiba sing mayam se matam bomada akhoi charo choro singna ningsingda lehona ba matu wari lehona ba adumba ningsing phura sing ohen si haiba se ani khase eri cha singda paudum jaringi ngasi thoiba conflict ase akhoi furup ani gi marakta thokpa conflict nate
ethnic conflict nate and admire thamjaningi as a cookie gamete conflict nate mase cookie kholai paiba singna manipur thugaina ba amadi madugi thaurangda mite sing mathakta lan tasilakpa fium dagi thorokhiba irang ni haiba sadmai thamjaningi masesta Langak ki adagi civil society organization ki amadi lekai ki kun ki make ki mera pai mayam ki tongan ba wakhal me natabada khoi manipur lepak asi kanbagi wakhalonda manipur de leminari ba chaisa kya khunda le ta minara ba yalo purup sing khagdana thana te community mayam loina mak chana chinana papan tangna na himna ba ki tangai phada ado ngasi amuk hen na me sengna thorok pase khoi mayam phap ta mena si khangmina si hai wafum se loina na ai esa singda bawjal de pijeningi handaki me thida khangudana akhoi mapandagi changpa cookie singna akhoi maitei singi mathakta lan tarkhiba matamduda aigi iramdam ijati maitei khoi iramdam manipur kandabi ade hadana thawai pikhiba athobu singi mitam hangtopagi ngasigi numisida aina miyamda kitang aigi apil tawjening madi karino harkanda athobu chingsina manipur kaibi aroi akhoi maitai mikha ponbe aroi haidana thawaina pantha pi ki bisigi akhoi laman khumnaba honabada akhoi se masoi chatpa manba amakha buzai adunadi akhoi masoi chatpa taragadi athobu chingsina thawai thakriba makhoi ki pamjabado lehoriba mirol akhoina makhoi gi ningba thungoidra thungan manga moidra haiba wakal sima aingonda faujai adun yaragadi ngasigi laikhitraba aigi thawai marigi pitam hangdokpon misida aigi apildi kaino akanda aina miyamda thamjaningmadi kaino akan lanje khoi mai pangnaba athobu chingsina pamjaramado amutang ningba thungana bagi dang mata khoi punna masoi chapagi mahutta khoi punna saminaba mathau tarabra haidi makhoi gi thawai chingduna amutang yengdharapda ningba thungnaba haina simana apil ai tawjari